ngasi numida waram phongkhiba tungwan manipuri siphongsing amasung thokhiba thawdo wathoksingdagi maroibi ipausing miyamda thamjagi ahanbada kanglei-pakhi mairadagi lakhosaraga relief camp da lairiba inmatesing hakthengna yengsinana justice Gita Mittal numit humni gi khongsatang asi Imphal thungrare sai ama hijulaglaba manipur gi kangluk irang sina maram oiduna manipur gi singamadi tamgi tungwan mafam singda lanjenaraktuna relief camp da lairiba miyoi singi relief amadi rehabilitation ki thabak thoram sing yengsinana bagidamak Supreme Court of India gi miyeng makhada CM kiba Justice Gita Mittal Committee gi chairperson Justice Gita Mittal numit humni gi khongsata ngasi numit yungba amatung pung amaga minute kullom tab matamda Imphal International Airport ta thunglare Paushina Makatarabdi chairperson asina Imphal leiringa imatamda Manipur da kangluk ki irang na maram oituna tungan relief camp sing da sangjafam lawduna leiriba miyoi sing asibu hakthengna yengsingani sai ama henjilaglaba kangluk ki irang asina hakthengna saitheng phanglaba Manipur miyam gi damak state lenga ki mekei digi makhoi gi relief amadi rehabilitation gi damak ngasi phau packet liba thabak thoram sing gi maramda mari lenaba official sing na puna faminaduna review meeting amasu hayeng me 13 da pangthokani hadi Pausin hai review meeting asi state langak mari lenab administrative secretary singna ngasi phawbada makoina packet kiba thabak thoram sing adugi marik sumba data report amadi thengari bu khudong sa da sing chairperson gi mamangna puthokuna kupna khanagani nakalamaramda chairperson gi Manipur khongsat asida skilling telemedicine amadi course certificate program amasu inauguration torongani chairperson gi khongsat asiga mari leina ngarang me mapan Manipur gi governor na order amathukuna Manipur lenga ki secretariat general administrative department welfare section gi makedigi Justice Gita Mittal bu state guest ama oina officially lauthokuna ma ki lefam safam Imphal gi singmairung da leiba classic grande hotel sinkre lakot pia section thorang sing su lokhat krari chairperson asi me taragani thigi numijungba matungpung amaga makhai tawa amaga makhai akhanaba indigo flight amada delhi gi damak Imphal thadokani haina paushna makhatari atopatien ma paukrana mitei landi unaba khongsan khre ngasi united committee Manipur UCM gi president Jai Chandra Konthaujam na lusingba team ama Bangladesh amari Tripura da soina takraba igi mari oibising da ngasi thokliba lana simitei khunai na landi Lalibri sin Kuki narco terrorist na lan mani haibu wapmasi igi mari oibising da sandok satpagi khongsat ama sakre pausina hai igi mari oibising ki kuthang da malem gi mafam kudimak da sandok tura mitei na landi unabagi UCM gi khongsani ngasi gi khongsat asida cultural team tarago hundai traditional helom gi team taraga mathoi official team amadi media gi team taraga mari punamiyoi kuntragani pan sawa numit tarani gi khongsani hairi hensu paushida makhatari atopa paongna miyoi ama nungmai sindona faduna pukre maram zadana nungmai ron kya kapthoklambadagi miyam mi paina khre ngarang numidang pung tararam tapa matamna Nambol police station gi manungsana Nambol sabal laikai da leiba miyoi ama sakangdaba nungmai paiba miyoi khrana masai gi mayumda sanglaktuna nungmai sindona faduna pukre hairi anauba masugi MG hector car amada tongduna lakpa sakangdaba nungmai paiba miyoi singaduna faduna pukraba miyoi isigi maming ahebam Nelson sai kuntrakamang apok lokendro kawi sakangdaba singaduna masagi mayumda sanglaga nungmai sindona miyoi si faduna pukibani hauzik paba miyoi sigi mari makong phangmangamdri loinana karigi damakta maku phaduna pukibano haibegi maramsu imung manungna khangmangamdri hari amaromda ngara numidang pung taraga minute nifurom taba matamna Kaksing district ki Hianglam police station konba sangmaijin hengun mamang laikai da Mahindra bolero amada tongduna lakpa miyoi khrana nongmai round kya kapthoklam hari masing khangda nongmai round kya kapthokpa duda manak nakpada leiba miyoi sing mi paiba pungki loinana mafam marang khangdana mi kungna taba mafamda nongmai round kya kapthoktuna miyambu akki khang pohon khiba thawang adubu mafam adugi maira paibi lupsingna yamna kana yaningdaba phungdorakli atopa paawna Imphal Times ki paumi Danasandra bu khulai paibisina ki halamba amzu amadi EGM na yaningdaba phongkhre All Manipur Working Journalists Union Amzu gi RTI CL gi members wadiba Imphal Times ki paumi khumanthem Danasandra gi Naurem thong laisram lekai da leba mayum da ngarang numidang pung nipan ga minini fuga mangarum taba matamna khulai matik sa na paiba miyoi kangbu amana ki halambi gi thawang bu amzu amadi editor Guilds Manipur EGM na akan mamong na yaningdaba phongdokre haina
AMZU की General Secretary Ejiten Singha amadi EGM की General Secretary Yumnam Rupachandra amadi AMZU की IPR Secretary Priyo Asumna sahi tawduna thadorakpa sirol aman hairi sirol asina hai Imphal Times ta phongkiba paw amaga mari leiduna pawmi case Dhanachandra kihalamagi thawong hakchina lauduna ngasi Manipur Press Cup ki Kabru Conference Hall AMZU amadi EGM की अपुनबा मिफम अमा पांगथोक्तुना यानिंगदबा फोंगदोकपगा लोइनना फिरेप क्या लौख्रे हाइदि असिगुम्बा प्रेस की निंगतंबदा सिंगनबा अमादि पामिसिंगबु मसिन मेननबा होनबा थवोंग सि याबना लेबथिबनि फोर व्हीलर अहुमदा लाकपा खुलाई पाइबा मियोय 10 रो मदुना ngase yu pung 10 फावबगी मनुंगदा इम्फाल वेस्ट की ममदा लाकदबनि हाइनसु धनचंद्र की इमुंग मनुंगदा खंगलम खियाइदि Serol Sinahai, state government ki mari lainaba authority sing Dhanachandra bu mayumakta ki halambagi thawang sida sienaba miyoi singi mathakta loge ba matik saba thabak lokhatpinaba haijari kariguma sienaba miyoi singi mathakta numit mangani ki manungda thabak lokhatrabati AMZU amadi EGM na akan makhongjang sangsinana ba khanangani asiguma thawdo asi matungna mu hana thokan bigano AMZU ki code of conduct local assessments miyamna ikai khumnabiyo Pawama की मताना करीगुमा लनाई मियोई नत्रगना कनागुमा न पियनब नत्रगना यनिंगदब लेरगदी मरी लेनब मीडिया फार्म अदुगी एडिटर नत्रगना अथॉरिटी नत्रगना AMZU नत्रगना EGM गा हाना वरी सानबगी तंजा पिबियु हेक्ता खुद थाबा मदि किहनबगी थोंग थादोकपियु हाइदेनसु पाउसद फोंदोरकली अतोप पावमना MLA मिनिस्टर की मसा सिंह थोकपिरकलो इमालेबा मणिपुर कन्ननबा खुनंगाकपगी थबक तौमिनरसी पामेश्वर Kuki narco theorists in Manipur, Lenga Amadi, Manipur Miam ki Mathata Landaduna separate administration amadi Kuki homeland Tana bigi Akanba, Lalongsa Therapy Basi Sahi Amahelakli, Adubangasi Power MLA Minister Singi Masa Singdi, Kulungak bigi Tabak Taudang, Laudana, Nungaiba Punsi Mariela Mother, Lady Maduna MLA Minister Singi Masa Sing Sutopiraklo, Imaleva Manipur Kananaba, Kulungak bigi Taudang, Sapsana Lominarasi Haina. Kaksing district की मनुंगसना रेड जोन ओइन लाइरिबा सुगुनु मयाई लेकाइदिगी खाइदेम पामेश्वर फोंदोरकली माना पाउक्सी एसिद फोंदोरकपगी मतुंग इनदी सही अमा हेलबा कंगलुप अनिगी लान असिदा मियोय सनिगा कुनगा मथोय थवाय थाखरे मियोय कुंथ्रागा मथोय रोम थीबा खंगदन हौजु फावा थीबा खंगदन लाइदि मियोय लिसिंग अमा हेना असो अपन नंखरे अदुगा मियोय लिसिंग खुंफुवेन मना तुवान रिलीफ केम संगजफम लौदुना अवाब पुंसी अमदि हिंगली ओइरिबा फिबम असिदा MLA Minister Singi Masa Masudi Mama Lebak Manipur Kannabagi Taudang Laudana Foreign country Kiada India gi Asoba City Kiada Tamnuna Nungaiba Punsi Mariel Amad Lendunari Maduna MLA Amadi Minister Singi Masa Masu Singsu Song Topirak Tuna Kulngak Bagi Tabak Mangzil Tadun Imalebak Manipur Minerasi Hidi Mana Makata Adun Hai House Manipur gi periphery area the Ladyba Kul Kyagi Kunja Singdi Ahing Tumpam Zafung Kangana Lady Masigi Matakta Sugunu Yauna Red Zone Lapukraba Mapamdana Hena Awaba Mayunari Maduna Hariba Mapam Singasida Manipur gi Miamgi Mihut Oidiba MLA Minister Singsu Sayol Amamamtang Ahing Jarek Biduna Miamna Awaba Kangli Vasida Sarugyabi Haina Haizarakli Mana Makatana Hai Kulngak Singna Ahing Tumdaba Makai Sarana Matasaduna Kulungak bagi thabak tawri masida senjau paiba nungai yefaba imung singi amadi MLA minister gi masa masu singdi sokpa yaroi sibi yaroi haiduna mapalam da thatoktuna thamdi aduga kulungak ba singi di awat apa amata yengshin bidana hondoktuna thambagum thambiri maduna imaleba manipur kan minasi hairabadi minister MLA singi imung manung khaktana mangjil thana sungthokpirakna basu haijarakli atopa paomana Torel Wangmagi Mama Nabi Timbasa Kiva Nupi Masami Isingi Ire Tasin Kivadagi Lake Hidrek. Tasi Mapanginung Tilpung Ohunga Minitaraga Marum Taba Matamda Torel Wangmagi Mama Nabi Timbasa Kivi Nupi Masama Isingi Ire Tasin Kivadagi Lake Hidrek. Taudosi Zaipur Ginong Poktangba Maikay Sienba Siri Turelgi Zaipur Part 2 Mayalekagi Sosangat Maparatokiman Hari. Isingi Ire Tasin Kivadagi Lake Hidraba Nupi Masadu Maming RK. Malem Sana Sai Taragum Apok RK Ranjit Sinhamadi Apok RK Sanatoibi Divikawi Hari. Presna Pama Paugi Matuk in the Lake Hidrabi RK Malem Sanana Mamanabi Ahunga Luinana Zaipur Kanakpur Torel Wangmagi Mamanabi Anu Kopinupi Masa Amatintuna Begidam Mamanabi or Nihagaluinana Asian be ising the Kumtaduna Iroega Lantokpada Asobu Irayamada Tashinduna RK Malem Sana Irak Makimani Maku Kanana Bohanavada O Nehasu Irak Naminaki
matam aduna manak nang leiba turelda laingoi gi thabak suba mayang sinmi amana oni habu kan ngamki adubu RK malem sanadi kan ngamhaudana isingi ireida lukhibane hari pau si tabadagi khudakta khunadugi khunjasna ma pung amaga makhai isangna iruptuna thibada phanglaktabadagi mamai thangda SDRF Department Silsar Government of Assam ki miyoi singlaktuna water pump boat sejanaduna thibada nungthilgi pung mari ge minute tara ka manga mukta abada phangmangam khibani tungda anga adubu Jaipur Police Department ki miyoi singna postmortem gi damak Silsar Medical College ta pukhiari atopa paomana kongba kaji pat maya digi asibak sang ama phangli ngase pung mapan ga makhairum taba matamda Imphal East ki Irilbung Police Station ponba kongba turel ga nakna leiba kaji pat mapanda pum tharaba asibak sang ama phangle thawdok thokpham dagi hawphi amasu phangmangam khre siduna leram liba miyoi se hauju papa masak maming khangmangam dri asibak sang si thawdok thokpham dagi Irilbung Police na lokhalaba matung postmortem gi damak jenims ki mokra thamkhre ngasi ayu walking chat pa miyoi sing asibak sang ama taduna leram thengna badagi Irilbung Police ta pau piraba matung police na asibak sang du lokhat khibani BCSC ga mari lena police na case ma lokhatuna makhata ba thijin humjin bagi thabak satakre asibak sang asi numit khrani gi mamang ra sibu oiragani haina thajanari atopa paomana Kuki militant na sugunu da drone thagalakre ngaranu midang wairam pung manga ga makhairam taba matamna sugunu police station ki manungsana sugunu awang lekai amadi mayai lekai gi nongthaki sarukta Kuki militant na laloi phai maikai rom dagi drone ama thagalakre hari Kuki militant na drone thagalakpa khulngakpa khunjasna urakpadagi double barrel no mai sisinaduna kapthana bo hona bada mai pakhidre drone adu amuhana laloi phai rom na pasinkhre hari nakala moromda ngarang numidang pung tara mathoi rom taba matamna Kuki militant na laloi phai rom dagi sugunu tamna nungmai round ahum rom thangna kapsilakpadagi miyam mi paina ba hona khre makatana nungmai kapla khidre loidana khulngakpa sina ju handru nungmai kapkhiba leiti haina pausina hari makasa tharak poina kangla pawgi editorial myam da thamjage Bharat ki Machu uhungi phiral khongpakna netuna sigai khibadu terrorist ki thawong natabra Manipur lenga amadi khulai paijadaba Manipur gi misam prajasina numai kapsinduna yumai thaduna angakpa mong landarak liba Kuki militant ngasi Manipur gi Chief Minister N Birena terrorist ni haina yamna phongna malem gi lebak miyam khangna lakthokrabani adubu Manipur da thoklibi hingsa gi thawdu osi terrorism nati haina ngarang khakta yamna thengna Bharat ki Union Home Minister Amit Shah na phongdokhi maduna lusingba anina Kuki militant singda yengliba miyeng asi khenaba lei habisi takli adubu Chief Minister N Birena Kuki militant singbo terrorist ni haina lakthokiba si asumba khongthangni madudi Chusampur da kanglup ani gi lan manung asida thokiba sathirabe hingsa gi thawdok singi manungsana Chusampur gi DC office mai thaba madi DC office ta maningtamna paiba Bharat ki Machu hungi phiral Kuki militant sina singtharaga khongpakna netuna mai thaki maduna terrorist amagi masat adu sabsana satki haibadu khangna karigidamukta Union Home Minister na Kuki militant singbu terrorist nati Manipur thoklibi hingsa gi thawdu osi terrorism nati haina matau karamna hairibano masina loidri Kuki militant na Chusampur khunda adun leiba mitai khul singi mayum maikai mai thaduna mitai sing numoina kaptuna tanthoraki migi mayum mai thaduna tanthorako haibasi terrorist ki thawok natabra aduga mitai sina Chusampur leiramba yumsing bulldozer sisinaduna tem khairaga laite manang ki badu su terrorist ki thawni masina loidri singna singsanba sasaban ha kya Kuki militant na faraga mangak samda thangjongna yanduna tamthiba miyata hatkiba makhoi gi makut chalaba mitai naha ani makhoi bu phunggadaba mafam kom hana tawraga kom adugi mapalda mamet punsinduna makut punsinduna thamlaga tamthiba mongda makokta nungmaina kaptharaga kom manungda kawthaduna hatkiba sisu terrorist ki thawna tabra asiguma tamthiraba mihat kya Kuki militant singna leptana satharakli haibasi malem gi miyam pumba khanglabni masipuna mak khangna Amit Shah na Kuki militant singna satharakli ba thawong asi terrorist ki thawong na ti hairibasi nainaba yai maduna Manipur gi Chief Minister na asyang hingsa gi thawdok singda yumpham oira Kuki militant na sathaki badu terrorist ki thawong singa duda yumpham oira ga makhoibu terrorist ni haina lapthoki basi asumani adubo asumba si Union Home Minister na nathairaga terrorist na ti haina phongdorakpa hai bisidi Bharat thugaina bo honaribu Kuki militant singbo yamna phongna sagatpani haina lobada laloidra haina khale amaramda Manipur thokliba Kuki ama sumitai community ani gi lana si sahi ama helaklabani
laan manung da Union Home Minister Amit Shah su numit humni Manipur leiramlabani mana Manipur leiringai da Kuki militant singna leptuna nongmai amadi bomb kapatuna landarakpa du mamit mangna ukhrabani loidana mana mangna takrabani asuna terrorist ki thawung sing sa tharakpa du khangna Delhi da sakraba matung da numit taraga mangani leiraga Manipur amu halakani haina thajaba piramlaga sungon halakhidrabani Amit Shah na Manipur lakhibasi handak taraga nipan su Lok Sabha mikal gi bot khombagidam Manipur laklamba duni maduna Union Home Minister na uliba thawong sidi Manipur miyam amadi Manipur lengak punung sidi haibada utpani haibada haimamba tholoidra haina khali Manipur tholiba lan solution gi hairabadi Bharat lengak na mikup amada lotion ma yabani adubu lotion daduna lairiba si karigino haibasi gi wang sama thulai haibasi Manipur miyam amadi lengak na khangpam thokani amarom na thenglabasu thengna mitai amadi Kuki ani gi marakta khenaba laibising asi Taishin mathau tai haina Amit Shah na phongdokliba si thabak oina pangthokna bhona batai haiba kanglai pak ki mera editorial myam special content moina thamjari adu hausi koina di myam pau sumatang sa sinjara ge masu myam puna no update ngai minasi loisilak poina pausal pausi dige to paw anawba law hum satnaragani lebak sida July amadi gi satnaragadaba anawba criminal law hum Bharatiya Naya Sanhita 2023 Bharatiya Nagarik Suraksha Sanhita 2023 amasum Bharatiya Shiksha Adhiniyam 2023 ki matangna ngasi Manipur University ki court hall da awareness amasung sensitization ki camp pangthokre University asigi law department singna pangthokhiba thauramduna Manipur University ki vice chancellor Professor Naurem Lokendra University asigi register Professor Sandababu University asigi Department of Law ki head of Department Dr. Yumnam Premananda amasum All Manipur Bar Association ki President P. Tomsa Sargyaki Thoramdur MU ki PC Professor Naurem Lokendra Nahai British Colonial Administration na India da palingi matam kuina lengak sasan tawbang amnaba law kasimki law sing adugi manungna Indian Penal Code Indian Evidence Act amadi CRPC su yawi adob India na nikhatam laba matungna sumatam kuina British Colonial era gi law sing satna duna lakpasina asida matam sunaba law siama tangai fadabana anawa criminal law humasi siamduna parliament pass tokki masiga loidana lebak sida lakri July thadagi satnaba hawragani anawba law humasina lebak sida development administration amasum legal gilamda sauna ahum purapang amlaga naiki ado hoskuina di myam pau sumatang sa sinjarage thank you